Security force na yumlagta tear gas cell kapsin bagi thodokna mari leinana rims ta laikatnaduna fibam luna leiribi Norem Sanjita gi Peebuknung da Leikhidrabi Peebuknung suraba angang ngasi khoisawnaraba miyamna Singjamei Police Station Mamangda Thamjinduna khongjang changsinkhre Leikhidrabi Peebuknung gi angang adu ngasi authority gi maikaidagi imung manung gi miyoi singna lokhi adum oinamak thokliba thodok asina maram oiduna khoisawnaraba miyamna ngasi numit yungba matung pung ama tarakpa matamda kakwada leiba Singjamei Police Station da thamjinduna Police Station adugi mamangda angang adu thambaga loinana khongjang changsinkhre Police Station da leiriba mafamasi fauduna chatliba National Highway 102 Imphal more lambi thingjinduna khongjing changsinba hauki nakalamaromda police tagi fangba paugi matung inna patient gi imung manung na Leikhidrabi Peebuknung gi angang adu ayukta rims tagi mathong mangam pangthoknaba pukhi adu bumiyoi kharana patient gi yumdagi puraklaga police station mamangda thamjinlambani hairi ngasi miyamna National Highway 102 gi kakwa bazar manakta lambi thingduna khongjang changsinba horakpadagi Imphal East amasung West District ani asida leingak na ngasi gi oina ayuk pung 5 dagi nungthil pung 3 fawba curfew gi athingba komthokrabasu miyamna lambi da chathok chasin chawna khudong chadaba mayoknaki Security force ki maikai dagi su pamdaba thodok sing thoktanaba mikup nahum sing na senaduna leiri adum oinamak thodok asiga mari leinana makhata na miyamna khongjing changsilakpa yana leibaga loinana imung manung gi maikai dagi wafum kaya phongdorakli Police station dina makoi na tear gas kapadagi mama masaji Leikhidrabi aduna police ta thunje haidagi mukta nangapur normen da makoi na hida kape na hai madu akoi kari mata khangde akoi khanda akoi na leine mata na makoi angangi poga su hoji popani horen popani haidagi keno ma makoi na akoi sungai haidi mapa sida di ani ai mana wairo adai akoi keno ani amana haibada mauji masaji karam chalya mamdi magi nupi ga masagi gi awabo bo waigadra adagi mama Leikhidrabi thamapan khatangai re ado sigi keno sida wakhan bu khangadra adai jimda ihau mayam keno ai bu nusibiba ma bu nusibiba mayam sina hore be ihau sigi keno sigi khangadra maje angang si hauji makochi ngawre sai ado mayam gi demand ji hauji makoi doctor na angang ji budi hoi leitre haibagi keno budi akoi pire mama di hingi haire ado hingi ba mama ji akoi hidak thara phokalakwa magi treatment kari to goda bano ana hangam tunda treatment di tawni hingbagi chance di layaro en ha layaro haraga di akoi kai to ta ga di hangam hauji saijida akoi na tongnan jai je mama hingagadi masa asib dang pibi rakanu mama masa pulak pibi rausi akoi na tajeri ba kanis aduna tenge di akoi angang si dojero adunga moda bo gana akoi gi police station ji sigi kenosina tapadagi to ko thodongni sige pose chingapri go ba